अहानबदा मरुओइबा पाव सूदगी मणिपुर की इंटीग्रिटी नाकन है वाफम लौथोखिबा कुकी एमएलए अमना यूनियन टेरिटोरी अहुम थोना सेमलकांदा वारोय सिंपुरकनी हाइकिबकी मतंगदा बीजेपी लेगाना सेमलकतमनि हाइना एमपीसीसी ना डिमांड तौरि Korbung Banglada Jumbo Narco terrorist in the road and by rolling on a king Coco Minata Loina King and Hana Coco Mina Kanalaki OC Prem Kumar gi suspension order Kakchabadi Akan Bakong Jang Sansilagan Hana Yari Pok Mike Gimera Pai looks in the Fondo Craig Amadi Kanglup Anigi Manipur da tholiba Kanglup Anigi Iran gi chap chaba maram khangnaba North East Students Organization gi mihut kangbu ma Manipur da thunare Membukurum jari North East Window TV gi numidang gi pau mideng tabiri basingbu Monica SANASAM na taram nok jari Hozik pau sandok na pijari Manipur gi apun basaktam thugaina bahot nariba kuki militant singbu sawatuna so agreement gi akpan bagi saktam kaihan ba yaroi haiba clause center na lokthokhiba amadi BJP MLA amana state asida territory ahum thona sem laga waroishin purakani haina fongdokhiba asigi wahan thok kari no haibadu miyam da BJP lenga na sengdorakadabani haina MPCC na demand tawrakle BT Rota Laiba Congress Bhawan da ngasi pangthokiba pau ki mifam amada Manipur Pradesh Congress Committee gi Vice President Hareswar Gwasami na hai Manipur dagi tokhaiba lengak ama semgani haina phone na sawgatuna statement thokiba BJP gi MLA tara gi manungda yauriba Saikot Assembly Constituency gi MLA Paulen Lal Haukipna Union Territory ahum tholaba matamda Manipur gi waroshin lakani haina media da phongdokhiba du Manipur thugaina ba wafamni masigi mathakta su chatnariba kuki lal haulup kuki National Organization KNO gi luchungba Silent Haukip United People's Front UPF ki luchungba Aron Kipgen amadi Central Government gi Ministry of Human Affairs ki Special Advisor AK Mishra na Chairman oiduna July thada New Delhi da pangthokiba maikai ahum gi wari shanabada su agreement ki safeguarding Manipur's integrity haiba clause withdraw tawre hai ki wafam media da report tawkiba adu BJP lengang na Manipur gi apun bangak na ba wafam la haina hangloduna masigi wahan thok BJP lengang na miyam da thamgadabani haike Mahang hai Hauzik tholiba Manipur gi irang ase Chief Minister N Birena security gi lapses lay administrative failure oibadagi ni haina masana phongdokhiba laikhrabani masigi mathakta Chief Minister na tampaki thaudang loraga Union Home Minister Amit Sahana chingi thaudang logani haikhiba lairabani Union Minister na Manipur da laklamba matungdagi Hauzik fawada thokliba misimina mihat mipun gi thaudokaya asida kari action lokhat khrabage Atuba matamda Hauzik thokliba irang asida kuki militant amadi BJP lengang na lawriba manunggi oiba role adu karino haibadu miyam da sengdo u haiki Paulelan Haukip na hagiba Union Territory ahum thoki theory se masi kamaina haibanu masi haibasi mako yaningdra haibanu sin Manipuri Honorable Chief Minister Shri Biren amasung apoi Bharatiya Janata Party Manipur Pradesh na masima sekdokadabani sugi leiba ground rules dagi Manipur integrity shore mari aba wahi lothokre haite masima su mapoina sekdokadabani Honorable Home Minister Amit Shah gi daito ubataradi man esaki manimit gi na nasi oke misi mina kya nama ke jubalak kya truck gari na pot phare ro kya amne misi mina kya thokre ये ना साथीबा क्राइम में आमना पुलिस के थोकना किमियम थोई बसे मागी जाइता ने कि माना कोलीब्रा बीरेन मसामचु बीजेपी के चीफ मिनिस्टर ने अमित शाह मसामचु यूनियन मिनिस्टर ने बीजेपी की होम मिनिस्टर की मखा ले जाने ना थादो होगा होइना मियाम द लंदारपा मिसिना याहोले सोना कंदने स्टेट की लेबर फोर्स ना मखोय जो मातुन ले अदुगदि तौरि पोथे पॉलिटिकल के लाइज वानते बीजेपी वर्सेस बीजेपी राइ BJP na parliament state se su adurle tawri ba lan tawri ba manung dai tawri ko se koi BJP ki game plan amara ba se masi apoi na chinado mungde Prime Minister Modi na misi mina mayam ba chindo su phule ta pak to stoy prime sathi ba mayam ma thore adu gali ki ta madu mayam bi yenjenge madu mayam ko mai le na sindu thok lokat ke excel lokat ke haja da particular case ma viral video ma Modi na why he exposed that particular video only this is the big question see question you come to only adu ai khadabadi this is the game plan of the election plan of the Modi
मोदी की गेम प्लान मोदी की इलेक्शन की प्लान ओइगनी बीजेपी की आइबसे दिस इज माय फर्म कन्विक्शन मणिपुर थुगाइना होटनाबदा लेखिद्रबा चिनको की नार्को टेरोरिस्ट सिंगी लेरोल तोरबुंग बांग्लादा चनगनी हाइबसी मणिपुर लेंगांगना थिंगबंग ngमद्रबदी कोकोमिना मियामगा लोइना थिंगलगनी मसिदा थोरकपा अफफता पुंबगी टेकचाक मणिपुर लेंगांगना पुगदबनी हाइरे कोऑर्डिनेटिंग कमिटी ऑन मणिपुर इंटीग्रिटी कोकोमीगी मीडिया कोऑर्डिनेटर सोमेंद्र थोकचोमना थादोरकपा चेरोल अमदा हाइ चुराचानपुर डिस्ट्रिक्ट के ngमखै वांगमलाना बिष्णुपुर डिस्ट्रिक्ट के सेरिकल्चर ऑफिस लेरिबा तोरबुंग बांग्लादा नार्को टेरोरिस्ट सिंगे लेरोल चनबा यारोय मे अहुमदगी कुकी टेरोरिस्ट सिंग असिना फॉरेस्ट ऑफिस कया मैतेगी युम कया मई थारकपगी मथक्ता मियोय कया हाटपा हौरकीबा थौदोक था अहुम फारकले थौदोक असगी मतुंग तारकपा ओइना तंपाकी मफम सिंग डोमिनेट तौनबा चिंगा ताइनबा मफम सिंगदा ngasi फावबा नोमै कापसिलकपा लेक्ट्रे तंपाकी लम सिंगदा नतना कुकी ताबा चिंगी डिस्ट्रिक्ट अयाम्बा लो लेतबा मणिपुर लेंगा की मवा लौदबगुम तौनिंगबता तौरी बैंक लूट तौबा गाड़ी कया मई थाबा अफबा यावरकपदा मखोई मसेन येनरी रैपिड एक्शन फोर्स ना तोंगानबा रैपिड एक्शन फोर्स ना तोंबा गाड़ी मई थाबसिंग एक्शन अमता लौदना थादोखिबा असिना मणिपुर अमदी सेंट्रल गवर्नमेंट की करंबा अरोनबा एजेंडा नो हंगलकले जरोल असिना हाई फाखिबा मेजम अयाम्बा नुमित मरीफू निपान सूरबा फावबदा थीबा खंग्रे मैतै सिंगना लेरंबा चुराचानपुर की लम अयाम्बा सेंट्रल फोर्स की ममांगदा बुलडोजर नतखा टेमखाइदुना सायन गायनरी असिगुंबा मीगी लम चचतबा कुकी नार्को टेरोरिस्ट सिंगना अगस्त अहुमदा तोरबुंग बांग्लादा लेरोन जनगनी हाइबसी कोकोमीना याबा ngamloi थोंग असि लंचाव थोतुना मिसिमिना यावरकनबा सिनबनी चुराचानपुर की सिमिट्री नत्रगा डिस्ट्रिक्ट असिगी अतै मफमदा फुंखिबदा अयेतपा लेते मणिपुर लेंगांगना तंपाकदा उत्पगुम चिंगदसु मयेक सेंगना खंगहनगदबनी लेंगांगना पंगसिन अदुना लैथोक्लबदी मसिदा थोलकपा पामदबा थौदोकसिंग अदुगी टेकचाक मणिपुर लेंगांग अमदी सेंटर लेंगांगना पुगदबनी हाइना फोंदोरकले हौखिबा मे मरीदा थोखिबा थौदोक अमगा मरी लेनना नोंपोक सेमाई पीएस के ओसी ओइरिबा इंस्पेक्टर कैसाम प्रेम कुमार बु थबक्तगी सस्पेंड तोरकपदा यानिंगदबा फोंदोक्तुना ngasisu यारिपो कैथलदा वाकत मिफम फंख्रे लोनना मियाम की अपाम्बा असि थबक्ता ओंथोक्ट्रबदी मियामना सीएम अमदी डीजीपी की थोंगदा अकनबा खोंजंग संगसिलगनी हाइरे बिष्णु नहा यूथ फेडरेशन यारिपोक बीवाईएफवाई सोशल इकोनॉमिक एंड डेवलपमेंट ऑर्गेनाइजेशन सेदो यारिपोक बाजार मपुंग ओइबा थौदांग लौदुना सिलगा फमकिबा वाकम मिफम अदुदा ओसी प्रेम कुमार सस्पेंड तौबा यानिंगदे अथुबदा सस्पेंशन रिवोक तौबियो डीजीपी फम थादोकपियो मैतेगी मोरल डाउन तौनबा होटनाबिगनु We Meitei stand together, fight together, no separate laws for Meitei and Kuki. We stand for Manipur, State Force and Amadi, Long Live India, Haibana Chingba Thaba, placard Kassizinake. Wakam Mifam Aduda Sir Yakibi, all Yaripok Apunba Imaluki Secretary Matau Lebi, Maibam Haikibada, Dongpok Sangmai Police Station Ki OC KPM Kumarbu, Maram Jaduna transfer Toba Asi Miam Yaning the Bafong Doctona, Wakam Mifam Asi Pangtokpani. मे अहुमदगी हौरखिबा इरांग असिदा चुराचानपुरदा कुकी सिंगना मैतै सिंगदा चथखिबा हिंसागी थबक कया अदुगिदी करंबा ओसी सिंग अमदी एसपी चराक पिख्रबगे अदुगा मे मरीदा थोखिबा थौदोक क्यामख्रबा मियाम अदुगी मोब अदु सेक्युरिटी वाटपना ओसी मथंतना कंट्रोल तौबा ngamdaba ओइरंबसु नत्रगा अतै अतोपा रीजन कया सु लेरंबा याय हाइखे महांगना मखाता नहाई ओसी प्रेम कुमार की सस्पेंशन ऑर्डर अथुबदा रिवोक तौबियो मियामगी अपाम्बा असि थबक्तो ऑन्थोकपिद्रबदी मियामना सीएम अमसुंग डीजीपी की थोंगदा लाक्तुना अकनबा खोंजंग संगसिनगनी हाइना जक्सिन वा थमखे हौजिक लरिबा अखोगी सिचुएशन असिदा फमजरिबा प्रोटेस्ट असिगी मरुइबा को युमफम दि करिनो हाइका ओसी प्रेमबु सस्पेंड तौबा ओसी प्रेम की सस्पेंशन असि अखोई रिवोक तौबियु हाइदना अखोई मयाम पुनमक इरांग असि हौजबनी अखोई प्रोटेस्ट असि फमजबनी करिगी दमकता माबु मरम साना सस्पेंड तौगदोरिबनो दैट 3 दा थोखिबा इरांग दुगी रिफ्लेक्शन दा थोखिबा थौदोक्तुदा सुशानपुरदा लेबो ओसी सिंग सस्पेंड तौबा याउबिग्रबरा एसपी सस्पेंड तौबा याउबिग्रबा नुमितुदा थोखिबा थौदोक दैट 4 गी ओसी प्रेम की सस्पेंशन ऑर्डर असि करिगी दमकता थोखिबनो हाबदी मयाम की मोब अदो मयाम की violence ado control to bangam dadana mangon the period security matik sa da bano irambe any other reason behind adubu lariba potu the miyam gi mop tuna magi control wang wada sat khibim adu miyam na sakhini no pukshe magi miyam na sakhini khoi hujik la jeribe miyam sakhini akoi gi aroiba demand de oc prem suspension de gi revoke to biu to da batar gi dig amasung chief minister gi thong da khoi laktuna akoi akan ba khongking sansalane habase khoi imaluki mai kai de gi thamjari
Yaripok Sifai Lekai Bisnu Naha Yaripok Kaitel Potfam Pambising Yauna Akoi Bagi Mera Pai Bising Nasaruya Kibawa Kamifam Aduda Osi Prem Kumar gi suspend over Yaning Day Kuki Danan Law Ama Maitay Danan Law Ama Jatnaba Yaning Day Osi Prem Kumar gi suspension order Atubada Ribok Tobiu Haiba Kolau Kyasu Lauki Hauzik Manipur Tholiba Kanglup Anigi Irang Asi Taishinaba Yanaba Hotnabagi Pandamda India gi Awang Nongpok State Sing the Leba Mahiroi Lupsingi Apunba Body North East Students Organization Nesogi Team Ama Numinini gi Kongchata Ngasi Infalda Tunglakray Ngasi Tunglakiba Mahiroi Lupsing Adudi Khasi Students Union KSO All Assam Students Union ASU All Arunachal Pradesh Students Union Naga Students Federation Tripura Students Federation Amadi Garo Students Union ni Numinini gi Kongchata Tunglaraba Nesho Amadi Asugi Chief Advisor Samujal Bhattacharya Nahai Moirang Amadi Akampata Leiriba Relief Camp Singda Chatuna Lanjana Raklaba Mioi Singa Unaduna Makhoigi Aseng Bawari Sing Tagani Makhoina Kari Pamli Haibana Chingba Yengsin Gani Haike Hayeng Churachanpur da Chatuna Leiriba Violence ki Thaudok Sing Asigi Matangda Cookie Students Organization Amadi Tongan Tongan ba CSO Singa Unaduna Kamdauna Loishin ba Yagada ki Haiba Kupna Khanagani Manipurda Tangdu Laitaba Fiba Ama Puraknaba Angamba Thakta Hotnagani Haina Samujal Bhattacharya na Fongdoke. We are here to pass a strong message of peace and harmony, and we'll meet all the people here. We'll meet the civil society of the Metis community. And again, we have a mind to meet the civil society of Kuki community also, because we are here on behalf of the people of Northeastern region to pass a message of peace and harmony, to create a goodwill among the indigenous people of Manipur. Nesogi team asinaman Bisnupur District ki Moirangi Thangjing Guest House da Changja Fam Lautuna Leriba inmate sing unaduna Makhoigi Thamoi Soklaba Paudam Kaya Takre Kongchut Aduda Nesogi Chief Advisor Samujal Bhattacharya na Awang Nongpok Lamdam da Leriba Student Organization Singi Mahut Sinduna Manipur da Thokliba Irang Asina Maram Oiraga Awa Ana Taraba Mioi Sing Maru Oina Mahiroi Sing da Thengnariba Khudong Chadaba Kayagi Matangda inmate sing dagi Khakthengna Paudam Kaya Taning Balonina Makhoigi Maikari Kari Karamba Mateng Pangba Yabagi Haibadu Khangdoknaba Amadi Apunbagi Saktam Ngaknaba Lakpani Haike Samujal Nahai Mahiroi Singi Damak Lengakta Haiba Yaba Pumna Makhaiduna Makhoigi Punsi Kanaba Nesona Hotnagani Haike President of Naga Student Federation from Nagaland, then President Secretary and officials of Khasi Students Union from Meghalaya, then President and officials of the Garo Students Union from Meghalaya, then President Secretary of Tripura Student Federation from Tripura, officials of all Arunachal Pradesh Students Union from Arunachal. So we are here from all of Northeast, from whole of Northeast, and we are here to express our solidarity. At the same time, we want to hear from you also. Since the incident occurred, we know everything. We got to know from the All Manipur Students Union and our advisor Sina Prakash. We are here to express our solidarity. At the same time, first of all, we'd like to hear from you what problem you are facing. As a student body, what we can do for you. Because we are here to pass a good message. At the same time, we'll hear, after hearing, you will put pressure on the government. Nakalamaramda Nesogi Advisor S. Prakash na Awang Nongpok State Singi Apunba Organization Asina Kanglup Anigi Marakta Thokliba Irang Asi Manipur ki Maru Oiba Luchingba Singa Unaduna Sanchigi Wari Sananabagi Pandamda Lakpa Kongchatni Haike State की next student organization में हम पिंड सेंबा North Students Organization की टीम से तरह की student body निपान पिंड सेंबा इसोगी टीम से जो मणिपुर थाउम खार का दौर थाउम खार बुंबा सिंबगी violence crisis community अनि की मदद थोड़ी मसी टीम से लाहकान से community अनि की serious गाइड organization की लाहकान दा peace Santi si purana ba kakna bangana basile paga santi si athong na purana bagi sibira binya so bari sajara kanda ngam thak bari sajara ga magi purana bagi Tungda Bisnupur All DC Complex ta apun balup na hangliba relief camp ta su chatuna inmate singi paudam taki
Haukiba July Taruk-tagi, Hosik Fauba Tiba Kantana Leraklaba, Fijam Hemanjit Amadi, Hizam Lintoingambigi Ajumba Langla Langjin Atuba Matamda, Manipur Lengana Putoka Dabani Haiduna, Ngasi Apunba Tengbang Loop Pat Soy Esina Sinduna, Takil Kolom Lekai Community Hall Degi Hoduna, Tera Fauba Miamgi Kongjit Amachat Kray, Kongjat Aduda Sergya Kiba Bijoy Govinda Gram Panchayat Ki Jula Parisat Member, Ngasepam Bimolana Fondo Kibada, Ngasigi Kongjat Asi Matam Karagi Mamangda, Tera Tongbram Lekai Amadi, Takil Kolom Lekai Degi Tiba Kantana Lerakliba Angang Anigi Langla Langjul, Atubada Tidopina Bachat Pani Haike. Masiga Mari Lenana Governor Amadi Chief Minister da Memorandum Amapisingani Haike. JP member Bimolana Makhatana Hai. Togliba Todok Asigi Matangda Police FIR Amachanduna Tijinba Hobada. Mangkiba Angang Amagi mobile phone tracking Tobada Anoba SIM card Haptuna. Lamdanda Sizinare Haiba Kangde. Adubu Irang Kanba Mafamni Haiduna Jangsin Bangamdana Lady Basi Pende. Imung Manungi Awaba si Yangnaga Angang Ani Asigi Langda Langjit Atubada Tidopina Ba Amadi. Mahiroi Ani Asi Fangnaba Government na Sinbiu Haina Appeal Tarakli. Masigi angang singasigi pulaw ama lawaga pun mas dari masasi hai dana mai tam dana pun kapal lagari mane aku yasi se governor dan memorandum amapisin ba atu ga aku se minister dan memorandum amapisin ba kari gi no hai beda angang asna halak kita badagi aku ne FIR ma imu ani se FIR ma pa laga jusi minister lairi atu ga pa gi kasan authority sina bakoi de gi dirapa report da kai biri ba ai mo bisai dagi es bisai dagi mafam sida gi jusi ba ku ne changjal oraga Bagi kudong sama se, ay ko yun lightre. Dirang nemdar pang ngay se, na sumayin may basi sa kusupiente. Tumatong naman sa gatagi. Yan, natamkina habang ni hatay ka. Gusto na po ka tataw ko, matam sila ikususin. Mamawag eh, kasi like kung magdaman na kung may darang na kay Ako naman ang mula ka, imungan niya, sige mamawag pa anigi. Matawa si Sir William, gangap na ba? Ako na na! Kayin ko din ako! Manigil ang lalatin! Ako na na! Kayin ko din ako! Manigil ang lalatin! Hosik Paugi Marathana Temba Break Amatang Lominasi. Years of trusted diagnostic service, Babina Diagnostics. Diabetes kaluina na hinglibusing thaamagi manungda fahan bangamle. Khong hamba nungai tabasu numit mangani gi manungda fahan bangamle. Piles haibadi nungsang nabasu chama da chama fahan bangamle. Cholesterol wangba numit kunida normal oina lehen bangamle. BP wangbasu thaamagi manungda normal da lehen bangamle. Umnamak natural oiba anoba hidak makal singna lying jabani. Haksang da sokadaba side effect amata leite. Makatana hidak chabagi mathau su tararoi. Ako pamorol gidamak na simaglengsin bidau Diabetes Hospital, Jennings Road near Punjab National Bank, Porompat. Breki matungda mayam bu amgana taram na ukchari makata pa pausang pijari. Chin Kuki Jo terrorist na Maitay Kunda onsilaga kapada sizinaba yamna faba makhalgi nongmay ama Assam Rifles ki troops na sekmay na layba chingmayda semba bunker amatagi fangwa ngamkre hari. Hawkiba numinini humnigi manungda Assam Rifles personnel singna chingda layba Chin Kuki Jo terrorist singi bunker sing check tawrubada afaba makhalgi nongmay adu bunker amada Maitay Kun singda onsilaga kinduna layramba thayna kibani hari. Paramilitary force ng natampakin na traga chingi bunker sing dagi lokhat pa kulay sing logi matung ina police ta pikhali adubu masi madi pikhalakra na traga pikhalak tabra haibigi information like trihana awang bathaki police source amana newtv da hairake
AR troops na fangkiba khulai makhal ase India gi security force da issue toba khulai ni kamdongna Chin Cookie Jo terrorist na pairam libano haina hangnarakle masina di Chin Cookie Jo terrorist da paramilitary force gi khulai supply toba yaurabra haibagi wahang khara thorakle Megi tang ahum dagi hauduna thoklibe irang asi yengsinba lakhiba All India Congress Seva Dalgi President Lalji Desai Assam Seva Dalgi President Dip Bayan Manipur Seva Dal President TH Itoibi amadi Seva Dalgi Thomi Singaw loinana Oinam gi Government Higher Secondary School da hangliba relief camp ta laktuna stationary items sing sanitary pads sing amadi ahal oiraba singda cha thak mating pangbagal loinana inmate sing unaduna wari sanakre Thorom aduga mari lenana Lalji Desaina Fongdokkibada mahak numit nini gi manungda relief camp kaya chatlure relief camp singda leiriba nupi ahal singda akiba amadi sounding magi mami ama mai thongda tai maitai nupi angang singna cookie sing asiki rehai nakala maromdana cookie gi nupi angang singna maitai asiki rehai re Cookie amadi maitai anigi lan asi kanana thokhan bano aiba thidokpa mathau tai India da ngasi thokliba irang asigumba irang kaya tongan ba mafam kaya da maru aina Gujarat Uttar Pradesh da Hindu amasung Muslim ki namada irang kaya ama thokpada natana Boraga Assamese ki marakta thokliba irang asi Aronba lalong na thokhan bani reservation furup amadi lining gi mingda khatnahan bani hari Irang asina nupi angang singda hena awaba pihanlei Chief Minister N. Birena Hojik Fawa Kaidori Haibasi Hangfam Thokbani Prime Minister Narendra Modi na Gujarat Chief Minister Oiringai Matamda Asegum laba irang asi thokhrei Irang asi loshinaba Chief Minister N. Biren Loktoktuna Athubada President's Rule Thamduna Santi Purakna ba hotnaba mathau tai haike मैतेई के जो लोग हैं महिलाएं हैं बच्चे बोल रहे हैं कि हमको कुकी से डर लगता है जब कुकी से जाके कोई पूछता है तो बोलता है हमको मैतेई से डर लगता है तो ये कुकी और मैतेई के बीच में जहर बोने वाला या इस दंगे को भड़काने वाला कौन है उसको ढूंढना पड़ेगा पूछना चाहिए बीरेन सिंह सरकार 90 दिन हो गए क्या कर रही है ऐसा कैसा हमारा प्रधानमंत्री है अंधा बहरा कि वो इस राज्य के मुख्यमंत्री को इतनी हत्याओं के बाद इतनी दरिंदगी के बाद भी ये सत्ता पर कैसा कोई मुख्यमंत्री बैठ सकता है Ngarang nimidang pung mapan makai khara helakpa matamda Imphal West District ki Kanan Bank ta yum tara taruk mai na tumna chakrei Fire Service ki masing yamlaba gari sing laktuna chakliba mai adu kananaba honaki adu mai namag yum sing adu krik inana laibana amadi LPG cylinder sing pokhairakpana maram oiraga yum kharadi kanbang ngamdana chakre haire Ngarang nimidang mai chakpagi thodok adu fibam chadana laiba yum amadagi horaktuna mathang wairakhibani haire Loinana mai adu electric short circuit thokpadagi oiramba yai haina manak aduwaida leiramba mioi amana fongdorakhi Manipur Police ki officials sing na mafam adu da changsinduna thodok asigi matangda thijinba hokre Chin Cookie sing na Moreda State Police sangba yaroi haiduna thingba bu yaningda ba fongdoktuna Thangmaiban Youth Improvement Organization THYIO amadi Thangmaiban Laurungpura Laikai Merapaibi anina sinduna Thangmaiban Laurungpura Laikai da wakat mifam famkhrei wakat mifam adu da saruk yakhiba Merapaibi Maisnam Rita na hai Lamdam asigi state force sing na chatliba tauriba thabak sing asi state kini kanagumba kanglu furup amatagi leptuna tauba thabak nate Manipur da landarakliba narco terrorist sing bu thingnanaba chatliba state force sing bu cookie sing na Moreda changdanaba thingliba asi yaningde state amada tholiba thabak thoram sing state force na ngaktrabadi kanana ngakadoribano haina hangki Mahak na hai Manipur da athubo matamda NRC chatna hangadabani amadi logi wangmada changsilakliba immigrant sing takthokhigadabani haina su fongdoke Moreda huzi akhoi Manipur state force na chatpa thabak thoram sing jai state ki dabak neba kanagumba local amatagi sina cookie gi sina maitai gi haiba mayokta makoina lepkhiba nate state ki dabak te lepani narco terrorism haiba kangbu sigi ngakthokna bagi dabak ta makoina lepa matamda kari gi dabak state force ga sibu thingbiri banoba akhoi Manipur na tro Manipur da leba state force bu Manipur da sangma thingbiri se makoi sibu refugee ro makoina taba kanana laaga akhoi bu ngakpira ga dagi akhoi state haiba sa government na state force na ngakadabneba state force jalna akhoi kamani hingani tasena haitara ga akhoi praja ne akhoi praja haiba sigi mikutsa makoina mahutsilaga amorom nga ibani akhoi da soire makoi akhoi da onsilaga doribani makoi ni mayam gi ne cookie gi nate maitai gi nate daga gi nate kanamata gi tongana laibana teba Jenims ki ward singi manungdagi fagalakpa mayai kaba chinjaki polam sing maru oina Jarda Khaini Talab number 4
brown sugar, syringe na chungba ngasi Janims ki director Dr. L. Deben Singh na luchungduna Janims authority amadi security guard sing na mai thaduna manghankhre. Mai thabagi thoram ga mari leinana director Dr. L. Deben na haikibada warta leiriba anabagi patient party sing na warta pusilakpadagi Janims ki security guard sing na phabani. Masida yauriba polam sing asina hakchangda cancer yauna laina kaya narakpa yai. Janims ki masak thinaba asigumba polam sing ase matungda purakpada security sing na thengnaba thoklagadi fine oina lupa chaunga natraga lising ama lawrakpa yabagi khanaragani haina phongdoke. Mahakna makhatan hai mayai kaba polam sing karigumba phaba taragadi warta phauba ming chalhandabagi warep lawrakpa yai. Masih aku Janims ta thawak ubiri ba koi security personnel sing asina koi chek tobu matamda thengnabu matam masih koi na harga punna paisna thamaga mai thadok chabani koi authority ga loina koi na hygienic madi koi na talap kwa mai gu macharaga tuna nana thamjari ba super myam na wai silga thamjari ba jaga seda owner Robindran hai lau ubada jahi khudingi phau puthokpa adugumna puthokpa ngamnaba Urea har asi longmi singda lemna yen thokpani handak jahigi oina leiriba phibam asida sufam nongpham khangdaba selgi awaba aduki matik leiba sing adu ubadagi longmi singi dama khongthang asi paikhatpani haike ngasigi thoram aduda urea amadi mukta har bek lising amaga chani humfutare longmi singda yen thokhe Hojik si koi Manipur se leiriba lau uriba koi farmer china singda ina hygienic si hoi lan gida kan ba lan am koi kan thena leire ado mayam si loi langtak na ba irang max da awa ba di lone leire sen thumgi phibam su awa ba di loina koi ni leire ado saista aina leiba farmer china ina hygienic si akoi irang lei haidana koi thabak su le padia de koi irang lei haidana koi na lau su thabak si akoi le padia de koi puklam lama laga koi lan thengna bri yaroi aduna hojik Manipur leiba furuk khudi ma koi amato na punchal laganda akoi Manipur gi apunba saktam si kan ba yaro hai basi hojik akoi gi central government asu adai koi state government asu akoi Manipur gi leiba si so ma so akan ba awang ba thak ta kan hon ga lagli aduna ai gi makai di jo ina hygienic si akoi furuk ma la punchal laga akoi Manipur saktam si kan ba yaro akoi punna amato na bisana himina ga dabni hai basi akoi mayam gi wakhal da si ma thamina si hai basi ma hygienic Ngasi nung tilpung amarom tarakpada hapta gwalapti awang lekai ki Imphal Turel manakta saba water supply amagi manakta masak khangdaba nupa amagi asi bahakchang ama Turel da tauduna leiram le hari thawa yaudra bahakchang adu lekai gi miyoi singna thengnarakpadagi police ta pau piraba matung Imphal East ki police team ama laktuna yengsinkhre amadi forensic team na laktuna yengsilaba matung hakchang adu lakhwatkre hari hojik fawada leikhidraba miyoi adugi masak maming khangba ngamdri mafam adu da leiramba miyoi amana phongdorakpada ngarang numidang wairam Imphal Turel da nupa ama lukhibadagi thiba khangdana leirakhiba adu oiramba yai hari Handloom Promotion Council Manipur na sunduna kun mari raksuba State Handloom Day gi thoram ngasi Manipur Press Club ta pangthokhrei thoram adu da Manipur State Commission for Women gi chairperson Ulka Salam Manipur Apex Handloom Weavers and Handicraft Artisans Cooperative Society Limited ki President Indira Khetrimayum amadi Imphal East ki Deputy Commissioner Khumanthem Dainana athoiba mitunglen sing oina sarukya ki thoram adu ga mari leinana DC Dainan haike hojik handloom weaver amadi artisan singna thainari bakhudong chadaba sing kokhanaba hotna haningi Delhi Hat kumba handloom exhibition center ama Manipur da su thamna bahonari ba si athoba matamda loshil haningi Manipur da sari ba handloom gi polam sing asi lenga ki thabak thoram khuding da khudol pot oina sizinari ba si su diplomacy makhal amani haina dainana phongdokhi bagal loinana handloom chakhana bahona bada mahaki maikai dagi pangpaya ba mateng pangani haina thajaba biki Handloom की importance in society school मालेम गानबा kindergarten schools ने तकपीरी बसे कोई importance make in India make in Manipur vocal for local ना चिंबा अमदी आत्मनिर्भर भारत है self reliant ओइबा भारत अमा ओइबदा याम नमरु ओइ इसान फम्बगा काम त थोक तबिदा जगह अमा त थोक तबिदा इंग युम दगी अदुम तौरगा तौरप याबा सेंदोंग लंबी अदगी product तुना अखोगी pride ओइबा product अमनी sector से handloom sector की importance असी खरा अनु पंजगे अखोइन हौजिक मपान दगी भारत दगी international sector जगह दगी foreign दगी लाखो मियोई सिंग दखोगी मणिपुर की साड़ी नचिंगबा लेनिया नचिंगबा बीरी असी सिंगसु डिप्लोमेसी मखन अमनेबा
Manipuri Kanbalup Makalgi Convener Seram Herajitna Manipurgi Mapanda Joina Kundariba Ijin Inawasingda Appeal Tarakli Madudi Haukiba Me Ohumdagi Manipurda Kuki Singna Maitegi Mathakta Chatharak Palan Asi Ngasi Fauba Central Government Amadi Manipur Government na Loshinba Ngamdabasi Ekoigi Laibak Thibani Lakliba August Ahum da Lan Asi Tha Ahum Apung Faragani Maram aduna August Ahungi Numidang Waram Pung Taruk Makaidagi Taret Faubugi Manungda Miyam na isa-isagi Thonggalda Candle Light Hanbiduna Mapugi Mafamda Ekoi Puna Ima Laibak Manipurbu Ing Tappa Mahausagi Fibamda Hanjunba Laibak Ama Oihanbiyu Haina Thominasi Haina Lup Asina Appeal Tarakli Numit Asna Kungi Club NGO CSO Merapai Bilup Loinana Kunja Sina Thoram Asi Pangtok Biduna Mapung Fahanbiyu Haina Makalgi Convener Seram Herajit na Appeal Tarakli Kuki Sina Maiti Singa Chatharakpa Lan Asida Ngasibawo Central Government Amasung Manipur Government na Thogiba Kangu Pirang Asi Tingmangam Dabasi Ekogi Laibak Thibani Aduna Manipur ki Mapanda Choyan Tariba Manipuri Chinau Singda Apilam Tang Tawjiri Lagiba Agaski Tang Ahunda Manipuri Chinau Singda Masa ki Thongalda Numidang Wairam Pungto Bakai Degina Pungte ki Manungda Candle Light Hanbiduna Mapugi Mapomda Ishogi Mapomda Manipura Thogiba Kangu Kirang Asi Atuba Matamda Mapuna Chambinu Shanti Oina Losanba Ohenbinaba Ko Mayam Puna Minisi Habasi Lebang Mayam da Apil Tawjiri Ipung Khongbanda Ring Road Purakpa Mafam Chade Mafam Chaba Yenglaga Divert Tobiyu Hairagasu Mafam Asida Tawdaba Yade Namduna Tawgani Haiduna Laibaki Akanba Irang Marak Asida External Aided Project Public Works Department PWD gi Tharang Asi Miyamgi Khandaba Khongthangni Haina Pendaba Phongdorakli Manipur Press Club da Pangthokiba Paugi Mifam Amada Ipumpat Laifam Lankan Balukki Secretary Konsam Sanjit Kumar Nahai Tha Asigi Kunipanda Manipur gi Governor gi Mingda Land Resources ki Secretary na Pau Jaisingda Ring Road ki damak mathau taba lamsing list thopada ipum mapau su yauri marilei na basing da objection karak thakre yana ba purak pasu laitri PWD ki blueprint ki matung ina High River Ring Road asi ipum mapal ki lambi sida sopna gi fit kunmari pointaruk pakani tulen oigani High River si chatnaba yaroi lekai gi chatnaba lambi amoina fit tara khak pakpa lambi ama pigani haire Mi kung natariba lamdam asida sizinaba sukya yaroidaba lambini karigumba namdana tawsingkhraga jahi mangatara leiraga traffic puba ngamdaduna expansion torapada ipumpat pulap phumjin kiduna mangkhragani masi implementing agency amasung project sibu analyze tawduna ayaba pikiba agency aduki wakhal khanthadaba amadi tungi migyang yaudaba khongthang amani haiki Ring road nama habisi apoi ki lambi chi traffic congestion में जब divert होने को कोई की सही मरुई को town में भी हम जिनसे connect होने को device होने को अब high bar ring road से lane जो नहीं हुए अब तो lambi के पास कुल मरी में पोइंटर होता हुए सीधे ring road से वो भी आते हैं क्वेश्चन जी मां खाने दी की भी लेकर गए lambi में ले lambi जे around for track वालों को पाप में मुझे ring road से लाखों को तुम लेकर गए ना चक्कर lambi से meter home approximately 10 feet ही है उसमें तब तक उन्हें बगाड़ी में उसे क्या कार में का जब पुत्र पाव को कार में ट्रक में तो गाड़ी होती है तो जगह तो ऐसे लंबी से तो से जाते हैं वो हम तो ओरिजिनल में सुबह में हम सीधा कोई ना बहुत जगह कोई हेडिंग इसी कर्म कमाई ना जैसे हाई बाइक yang tidak mikung na kaba mapam masda reverse part one na lang to ya din hai kamain na device to Manipur da hausi kanglup anigi marakta thokliba hatna sunaba yumai thabagi thabaksing leptana chathariba thawong asida khudong chaba lauduna China amadi Pakistan anina khut changbagi mami chauna taba leire haina CNN News 18 na intelligence ki source code tawduna phonglakre Pau asigi matong ina China amadi Pakistan anina Nepal lomdagi khutsukhulai kaya amadi Myanmar ga tainana leiriba Manipur da drug lalon itiki thabak chatha handuna Manipur bu mai hauna chakhanbada mateng pangli hairi Masigi mathakta Manipur da leiriba radical group singda China nan lalon itik toba Nepal macha singbu spy oina sizinaduna Manipur da sel thadaba khaktanatana China ki secret service su thamle hairi Hokiba July 16 ta khulai matik chana paiba Myanmar da ki changsilakpa mioi kanglup amana More da kuki singa khutsam naraga maitegi yum kaya mai thakibagi thaudok laikhrei tongda thaudok aduda sizina khiba khut lai sing adu China da saba ngaktani haiba khangba ngamkhe
Handak tholiba hatna sunabagi thaudok asina China amadi Pakistan anina Manipur ngamkhai crisis ama thokhanduna anoba atopa Kashmir ama semnaba hotnare haina pau asina makhatari. China ki Chengdu dana chathariba World University Games da India ki shooter amadi archer singna ngarang sana gi medal mari yauna puna medal taruk amagasu fangbangam khrei. Meter taragi air rifle nupagi team da India ki shooter Aishwari Pratap Singh Tomar Divans Singh Panwar amadi Arjun Babut ki apunba khongbuna China bu maithiba piduna sanagi medal lobangam ke nupagi meter taragi air rifle men's individual da Aishwari na goal amasu loke archery masana da nupigi individual compound da Upnit Korna USA gi Elisa Grace Turgilbu maithiba piduna goal loke nupagi individual event na Sangamprit Bisla amadi Aman Saini anina silver amadi bronze medal fangbangam ke Hauzik Fawada Chathariba Games asida Indian Hauzik Fawada puna medal taratare lobangam khrei masigi manungda sanagi mapan silver ki ahum amadi senjrengi manga lauduna ani suba medal teligi ranking da leiri China na puna medal kunmathoi fangduna makok thangbada leiri loisilakpada maruiba pau amuk hana pijari Sudagi Manipur ki integrity ngakani haiba wafam lokthokhiba kuki MLA amana Union Territory ahum thona semlakanda waroi sinpura kani haikibagi matangda BJP lengana sangdokadabani haina MPCC na demand tawri Torbung Banglada twin kuki narco terrorist singi lairol chanba yaroi lengang na thingdrabadi kokomina miyangga loina na thingani haina kokomina thanghalake OC Prem Kumar ki suspension order kaktrabadi akan bakhongjon sangsilagani haina ya report maikai gi maira pai bin loop sinda fongdokre Amadi Manipur da tholi ba kanglup anigi irang gi chapchaba marang khangnaba North East Students Organization ki mihut kangbu ama Manipur da thungare Ngasigi oinadi North East Window TV na sandok chaba Manipuri pau matang asa loisenjari mayambu amukana kurumjari